Manipuri Wari Pambi Channel na tabi di pumnamakpu amuhan na taramnog sari ngasisu mayamgi ngahak potana na wagidamak anauba Manipuri wari masa makagtang pudun laksari wari masa sige maming yening thada ngayhagtang wari masa se ngayhagtang tamin narasay kalen haugalak pagi yasang ngamday amadani ibani punsigi su yasang ngaklibay koyanina kangjay bung sait minargi makathangba lampak yasang bagi phajaba lokminaramba ado lampak masa adugi mayay oirapna nongpok may kaipang na oladuna marup jagat sandraga ibani office tagi thabak halaklaga numit khudinggi matawgum na family phamthabada mangairi manglomda urai khongraw amuba tapna pi sedpi furit angoba litpi Kau saurap yanbi sahi taramapalgi lenga oigadabi leisabi masa anikag makutta apagpa smartphone amamam pairaduna ibani tamna sumdring sanglai makoyna ibani gi nakta sanglakpada essence manam na mangtharai ani adugi manungda amadi hantak mapukta natrabasu nahan mukki mapukta di soidana ukrabagum mali ikoi koidana hanglai pabung khoy onthongna nungaina phambiram leda koi bema Pabung khoy gi nanagta itagi ibani ngayhaktang phamsaba yagadro why not karigi oiraba noibema kibu kijareda karigumba amata haijage haiduna why not yani why not ki mini itaw bi jagat chandradi pabung lairik khara pabiyo haijage na tawjabani yamna kanaba lairik ni khara leibiyo pabung gi isa singda yamna kanagani saw khraba lairik athaba ma lairik happa bek adudagi sat satorai makum athabani senali leisabi masa ani duna ibani gi nakta ningai duna phamtharaduna lairiki sena singado mathang mathang phak phak tuna makhutlo masao onthokna tak tuna wari tawi yengbada yamna nungai mabani do numit tare ka haiduna mabani prap prap mafam ado thadok tuna satkhegedra haina dum pakhatchai ibani su angang masu sangduna leiteng nabi mawani gi nauraba kusa singaduna laik tugi sena sing mathang mathang haidork kado yeng bunungai roi daba kana su yoram loi sajina khajiktang soiduna nelambada pok launa yaipalna tekpagumna tekkado boman bi kusa singni adubu nate mawani na ngang thorkpada wahi pareng khudingda yauriba sa amadi ragi sem sarba konthok sing tabada kaya di nungai re sungloi hek loi haningde mabani su amana ngangbada amana mateng sasat pang sinaradana masak phauba samna maphai ama hek senadaba makhai hek manaboi khalli khausa jarakliba wakhalna wakhal asi su masuga se sangtek hek sangboina tawi upliba anokna thokhanbadi nate khanjai wari lina makhoi ani khara khara sum sangsilak khara sum sangsilak magi khuningna kutsa singna itawbi jagat chandraga ibani da ikoi koi jadana ngahak leitana thengbabu yawbu yawre mapada mapagumna pabung pabung haiduna khandoklaba gumna aina su hairai ibema nakoi nupi masa sing se yamna section mamatamni ko ado fare fare nakoi gi lairik se nahana lauduna yumdabu lairabra kainoma tawrene pabung sidi new edition ne new edition ado nakoina laik se sum layu haijilaklabadi aikoi su ikai khangdagi ikai duna laik se leidaba yarak taba yai wari si oina new edition tawrase be mahoi yabro numitso tada wogi mapi semkhre marai kolap tawna makhoi amana tabarabi sinbala duna hairi pabung laiki wari hongba yakiroi ko laibak chang yengbo oina aina mihul namtharaga hairui nakoina aikoi pabung pabung kaubodo kudak sidagi kaubiranu kaka phau kauhaningdri tamo haina dum kau pabung haiba mingau adudi nakoi pabung da kaubudagi hendor khinu ibema pabung kai se tabada kiba mingau ni ne Vishnu Vishnu mabani mak mitchi khanaraga ina duna walauna no I ha 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 pabung hoina saurakadra kaina kaubani da tamo tamo kaubudabu kanana sauni agebe makhoi onthongna wakal phabi kheda ko mabani kombangnara tamo tamo budi namduna kaubirage yaningda pabung khoi ado thamoi amanbada tamo kaubudi amna hinajade pabung khoi itawbi jagat chandrana oglai ibe makhoi thamoi bu amanba leibrane thamoi gi karama mafam amada
थमोई मागी एक्सपायरी डेट इबगे पुथोकपिरौ ngam taradi nauduna ta leibagi natro mana thamoi kauramise maramdi hangbirakanu yamna kumna khangjade aikoi su yamna naujari yani sa sa ha 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 mabani inaduna machin khumlaga nokminai amuksu tamodi kau haibiri aduga isa sa haibiri basibu itaubi jagatna nosili thamoi se Johnson baby shop na phajana irujabiraga amanba tewagi phi na phajana taithok nan thoklaga thamoi gi naw sumda mon khangalaga sumjari bani nakhoi sima aina makha samtharui uhai wahai amunba sem laphoi sangom khohi sampraga da sago najaduna hingjaraba punsini isa sa sorry isal sa thamoi se brush na tak tak tanu thamjari bani isal sa sorry isa sa ho khaibirano paksedre pabung hanuba khoi ado thamoi ado brush na takpada aringba brush ti si nabironu maku hujani pabung aina wa thaidok tuna hairui haujung natamda bu lai yon bu kanari brane isal sa tawpham khangdadana pangchat machat libani tamo khoi asung nauri bina khoina haujik kari tawpham khangdraba ko oh leibak se mangba tare da ko khalui ai mikup ani mari di nungaijadaba phaujai asengba oiraba jatlane nakoina haribasibo khangde wari di sum nungairi kuire sahi kontra mukti asumna thamoi nauthokलाga wari saba phanglaktaba tanjadu da hairui aina isa sa sorry isal sa tamo kaurani hairabanina hawai kilo chana sidi ekoina kaujaba tare ne ko hoi kaisu kaide pabung khoi sorry tamo khoi wari sing mafam marang ikhang khangna de nakta satliba baltinda haplaba hawai keli sana yonba lakliba nupa ado kausinduna keli sana leihore lana sama semduna kot kotuna sami nari ai khoi makhoi bu kauthokla male lai yonba lakliba ni haibagi wafam kot semgi oiba khangu thaki yening tha amada nukminaba maithong aniga suktha hek thajarudana ikoi su ingit khangjadabi numilai leimasu sena sarai kaurap singkhalap mayum maikai pangnanaba khongthang tamlai hanuyai anina mabani gi maithungda amuk yengja numitlomda amuk yengna yeng itaubi Jagatchandrana wakhal wana hai numita silakadore isan khoi tage tajasanu masu mana thokpani aikoisu aikoina thokpani adubu hekta yabrane asuk phattaba matamasidabo aikoidi hostel da leibane tamo hostel da leibagi wadi araibani makoisu aikoiga wari sabaduda nungaira male numit tababu karisu natabadauna ngangli takhidawre numini tagadaba marairaba yaning thagi lila hogatke laknariba adugadi pura tayonnai photo sunambi de mabanina aikoigi aduga punna su photo kaya namle kuina photo kapludraba ibani ga loinana nungtigi lakpro na koi mafum asida lakte makoigi lakte haibu wahi se aina kaya nungaitana thokliba karisu inat hek nattabada Jagatchandragi mafamdasu nungaitana thokligadara kari lamdagi no isal khoi phone number pibiramu nong phadok samna koirake khoisu yani pijaramge tamo tamo aikoi khundrak pamdagi ne ima baba gi mingdi kari kari kauba aigi di tamo imana laihau tombi aigi mingna roji aduga magi mingna suni laifamdi amatani khundrak pam laihau tombi tabada thamoi da saina amadi nahaunana phawhanba ngamlamli aina di thamoi sengna nungsijakhibi manadi aibu sumnung nungsikhidaba magi damak aina kayarak apangba takhraba haujiksu puduna asum satli aigi wallet ki photo hapa masida magi nakal nama sumna sarba photo ama ngarang nahanta 1995 ki diary da thengnabani angang singado chatkre makoigi yonanaba lairik singado konduna hairami tamokhoi akoi amuk chatsare bye bye tanganglaba numit ki segai manba machet adusu singdondagi tang thaknaiba amuba lei adugi mathak plan khattuna leiba ukhidre mama adubu kaya maliba nahaksu aina ukhraba mali haidunina nemthaki ithak thamoigi singki wakalgi sanglaba angang balai ani karal singduna aroiba oina
कदाइदनो खंगदबा वखलगी नत्रग पुंसिगी मफम अमदा खंगदे इरमोय हाइख्रबा थमोयगी एक्सपायरी डेट अदो इरमगनी थमोयगी मफम अमददी सुखसोय सोयदना इताउबी जगत चंद्र सुचत्ख्रे आई लाक्ले अंगांग सिंग अदुना हाइरंबा तामो हाइबो वहाय अदुना आइबु कमनिंग हल्ले वरी मसा सिगी आइबा जेंद्रेम्बम रणधीर कुमार।